Aigi Khun Lambung village habasi in total 241 household ni masida PhD ki JJM Dashboard ki information matungina 97.30 habase JJM se Lambung ki complete oire haduna information se furnish tawi aduna moi se kayam chumde habiduda 91% left out oire but 97.30% habasi am misleading information ni plus moi ki chumdaba oidaba padaba information ni maduna akuna higher authority Manipur higher authority singna meeting changbiduna masigi scheme se akoibu ising yumthong khuding household tap connection si pibiduna ising thakpa phangnaba haijabada ngasi phawbada ngasi November ki tang 13 si phawbada kari amata higher authority gi intervention haibadi chumi chumde han yengsin biduna ising phangnaba gi program si sembide maramaduna ngasi su akhona media ki thongsida mari lainaba higher authority singi attention amtang PBU am yengsin biu duga praja ising thakta hojik se tutorial hairo mod pasina thakpa yadre tutorial gi sing si thakpa yadre aduga khoigi loki ising ji winter season se ising si kangduna ising se thakpa phangnadre maramaduna bazar da natra khumgung da leiri pumnamak gari da ising yonduna madugi ising atang base 500 liter da 150 to chani phawa sman pasa pina dun laina base khoi pasa mayam kana gumadi pibangam da ising se thaknaroi da bagi mong da leire maramduna ai ma hajagi lambungi se out of ai data smu uchage moina 97.30% ase complete oire habase kayam chumde habeduda sin number 1 number 2 se mama masani aduga aina sida loina highlight tawri base masida double entry triple entry quadruple entry sumai tawduna machin thiba aduga aina masida piriba khunda yawdaba mi masing se 15 to 20 phawse khunda leitaba khunda ming yawdaba household pandaba adugumba karamba kana adigi data entry tawrino loina aigi khunge sini sum tawduna moise minam namthak tawba department ore maramaduna amukasu higher authority tida haijabani meeting changbiduna department gi oida padaba chumdaba mayam se amtang yengthokpiro adu ising si mayam bu phanganbiru haiduna amukasu appeal tawjari loinana masigi matang sida koina Manipur High Court of Manipur da wakat chakra aduna akona case number se 844 of 2025 si file tawre masigi matang sida hearing 19 November 2025 the hearing amuk laigani thajaba akoi gi thajaba malai soidra mak Manipur High Court sina achuma bisar to biduna praja bu sing thangan thakpagi chance se phangan bigani haduna akoi gi asa jam chauna thamjai loidana abamana Vumku village habasi Technopal kanogi police station konba lamne Sulam area da leiba Vumku village asi 72 household lay aduga PhD gi report ki matungena 50 household sidi tap water connection se Pikhre ising thak phangkhre haduna adubu akuna sum yingsing bakan sida data si lokthog ying bakan sida masida 27 cookie family sing entry tawramme chilnaw cookie sing se Vumku village asida single household su leite masianal gi village ni maduna masi chumdaba ma leira PhD gi report ta lonena larong village asida household se 103 laibani chamaga ahum PhD gi report matungena di 128 household da ising thakpa phanghan gre aduna kamhaina 103 da 128 household panjin mero masisu higher authority yengbiu maduga loina out of 128 household tap connection water se Pikhre hai basida
annal macha habadi khun adugi original asengba mioi family amkhag yawi maming madudi serial number 5 ta BD Khamring wife of WNG Remis masi khaktani mona aduna larung khulen gi JJM gi matang Esing Pikhre haibase achum maming ama phau yaudre khun gi ama khakta yaurami BD Khamring wife of WNG Remis aduna moina piriba मखोन पीरिबा data abdi JJM gi dashboard ta piriba madugi serial number 5 ta yauribani atai singdudi khun gi resident amata nate khau khun da leiba household amata sunate ataw sumai tawduna PhD gi chumdaba mayam information misleading amasung aduga entry tawkhiba chumdaba mayam se koina haijabani